ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗꯤ ꯃꯤꯠ ꯃꯅꯥ ꯏꯂꯥꯎ ꯂꯥꯎꯅ ꯉꯧꯔꯣꯛ-ꯉꯧꯅ ꯄꯥꯡꯂꯕ, ꯃꯁꯝ ꯃꯅꯥ ꯏꯐꯟ ꯐꯟꯕ, ꯃꯈꯨꯠꯀꯤ ꯈꯨꯖꯤꯟꯅ ꯇꯨꯝꯇ꯭ꯔꯤꯛ ꯇꯨꯝꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯏꯁꯥꯡ ꯁꯥꯡꯂꯕ ꯁꯛꯇꯝ ꯑꯃ ꯐꯟꯗꯣꯛꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯔꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯆꯟꯗꯨꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨ ꯈꯪꯍꯥꯏ ꯈꯪꯖꯤꯜꯂꯣꯏꯅ ꯃꯁꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ "ꯑꯁꯤꯗ ꯂꯩꯔꯦ ꯇꯨ" ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯥꯅꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯒ ꯍꯧꯖꯤꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯆꯟꯗꯨꯗ ꯄꯥꯎ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ "ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ, ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕꯅꯤꯅ ꯃꯥ ꯃꯥꯡꯈ꯭ꯔꯦꯗꯅ, ꯐꯔꯦ, ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ "ꯐꯔꯦ, ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦ, ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯊꯕꯛ ꯄꯥꯏꯈꯠꯀꯦ ꯌꯦꯡꯉꯨ" ꯍꯥꯏꯔꯝꯂꯒ ꯆꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯤ꯫ ꯔꯥꯅꯤꯁꯨ ꯃꯇꯨꯡꯗ ꯄꯔꯞ ꯏꯟꯅꯔꯛꯇꯨꯅ ꯐꯃꯨꯡꯗ ꯐꯠ ꯀꯥꯈꯠꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯤ꯫ ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯣ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯆꯟꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯥꯅꯤꯅ "ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯏ" ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ "ꯌꯥꯔꯦꯁꯦ, ꯁꯤꯗꯒꯤꯗꯤꯅꯦ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ, ꯃꯥꯏꯕꯒ ꯃꯋꯥ ꯂꯧꯗꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯟꯗꯨ ꯇꯨꯝꯈ꯭ꯔꯤ꯫ ꯇꯨꯝꯕꯗꯤ ꯅꯠꯇꯦ, ꯃꯍꯥꯛ ꯍꯤꯞꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯑꯃꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯂꯂꯣꯟꯕꯤꯒꯤ ꯒꯥꯔꯤ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯆꯟꯗꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄꯗꯒꯤꯗꯤ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯟꯊꯣꯔꯛꯂꯕꯅꯤನ ꯆꯟꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ, ꯔꯥꯅꯤꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯆꯟꯗꯨꯗꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯔꯥꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯀꯤꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯆꯟꯗꯨꯗꯣ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯇꯨꯝꯕ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ, ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯆꯟꯗꯨ ꯂꯥꯛꯇꯨꯅ ꯍꯧꯗꯣꯛꯂꯕ ꯑꯗꯨꯗꯗꯤ ꯅꯤꯡꯊꯦꯝꯁꯨ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯊꯣꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ "ꯏꯕꯨꯡꯉꯣ ꯆꯟꯗꯨ, ꯌꯥꯍꯧ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ, ꯆꯪꯉꯣ" ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ "ꯑꯩ ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ, ꯑꯩ ꯈꯣꯏꯗꯧꯁꯦ ꯄꯣꯔꯣꯛ ꯆꯥꯛꯅ ꯁꯧꯒꯠꯂꯕꯅꯤ꯫ ꯑꯩꯅ ꯁꯧꯒꯠꯂꯛꯂꯕꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯟꯇ꯭ꯔꯒ ꯀꯔꯤꯝꯇ ꯆꯪꯉꯛꯂꯔꯣꯏ꯫ ꯑꯩꯅ ꯏꯁꯥꯃꯛꯅ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯖꯥꯅ ꯊꯣꯛꯄ ꯑꯃꯨꯛꯇꯪꯗꯤ ꯂꯩꯇꯥꯏꯅꯕꯤꯌꯨ" ꯍꯥꯏꯔꯤ꯫ ꯆꯟꯗꯨꯁꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯅꯤꯡꯊꯦꯝꯅ ꯇꯞꯊꯔꯗꯨꯅ ꯍꯥꯏꯔꯤ, "ꯏꯕꯨꯡꯉꯣ, ꯑꯃꯨꯛꯀ ꯇꯞꯊꯧ꯫ ꯍꯥꯏꯅꯕ ꯂꯩꯕꯅꯤ, ꯆꯦꯡ ꯄꯨꯔꯒ ꯆꯦꯡꯁꯤꯡ, ꯘꯤ ꯄꯨꯔꯒ ꯘꯤꯁꯤꯡ꯫ ꯑꯗꯨꯅꯅꯦ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯏꯅ ꯇꯤꯟꯅ ꯍꯟꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯆꯣꯡꯊꯣꯛꯇꯨꯅ ꯍꯥꯠꯂꯨꯔꯕꯗꯤ ꯅꯪꯕꯨꯁꯨ ꯁꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯆꯠꯈꯤꯗꯨꯅ ꯖꯦꯜꯗꯒ ꯆꯪꯈ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯅꯤ, ꯅꯆꯥꯅꯨꯄꯤ ꯆꯟꯅꯔꯦꯝꯕꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯑꯗꯨꯅ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯊꯕꯛꯇꯣ ꯑꯩꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯑꯉꯝ ꯇꯥꯟꯕ ꯀꯥꯡꯕꯨꯗꯤ ꯄꯨꯂꯞ ꯊꯨꯞꯆꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ, ꯑꯩ ꯑꯃꯨꯛꯇꯪ ꯏꯁꯥ ꯏꯁꯨꯁꯤ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ꯫ ꯆꯟꯗꯨꯗꯤ ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯄ ꯉꯥꯏꯕꯗꯣ ꯀꯨꯝ ꯀꯌꯥ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯍꯦꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯒꯦ꯫ ꯃꯥꯒꯤ ꯆꯟꯗꯨ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯤꯡꯊꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯧꯔꯥꯡ ꯀꯌꯥ ꯂꯥꯡꯕ ꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯣꯏꯆꯥꯟ? ꯑꯃꯥꯏꯕ ꯍꯦꯝꯕꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ "ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯣꯖꯥ? ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯆꯟꯗꯨꯕꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ, ꯑꯗꯨꯒ
ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯟꯕꯅ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ ꯏꯕꯨꯡꯉꯣ, ꯃꯊꯥ ꯀꯔꯤꯁꯨ ꯁꯥꯔꯨꯔꯒꯅꯨ, ꯃꯥꯒꯤ ꯆꯟꯗꯨ ꯍꯥꯏꯕꯗꯨ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯇꯝꯕꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯏꯆꯥꯟ ꯅꯨꯡꯉꯥꯏꯔꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯇꯧꯗꯨꯅ ꯄꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯟꯗꯨꯗꯣ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯒ ꯂꯣꯏꯅꯅ ꯌꯨꯝꯂꯣꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ, ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯉꯥꯏꯈꯣ ꯉꯁꯤ ꯑꯁꯤꯗ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ, ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯑꯣꯏꯅ ꯂꯥꯏ ꯈꯔ ꯇꯥꯏꯅꯔꯁꯤ, ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯄꯨꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯊꯨꯞꯂꯁꯤꯅꯦꯀꯣ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯏꯃꯨꯡꯁꯤꯗ ꯇꯤꯟꯖꯦꯠꯂꯤꯕ ꯂꯩꯔꯛꯂꯤꯕꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯎꯍꯟꯒꯗꯕꯅꯤꯀꯣ꯫ ꯈꯖꯤꯛꯇꯪ ꯁꯣꯏꯕꯗ ꯃꯤꯅ ꯆꯤꯡꯅꯈꯤꯕꯗ ꯅꯣꯏꯁꯨ ꯑꯩꯁꯨ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯍꯧꯔꯣ꯫ ꯑꯗꯨꯗꯨꯒ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯦꯔꯨꯝ ꯑꯃ ꯐꯪꯒꯗ꯭ꯔꯣ? ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕ, ꯌꯦꯔꯨꯝꯗꯤ ꯑꯃꯠꯇ ꯅꯠꯇꯦꯅꯦ, ꯌꯦꯔꯨꯝꯗꯤ ꯆꯥꯝꯃ ꯐꯪꯒꯅꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯗꯨꯒꯨꯝꯕ ꯌꯦꯔꯨꯝ ꯅꯠꯇꯦꯅꯦ, ꯃꯄꯤꯅ ꯀꯣꯟꯕꯗ ꯅꯨꯃꯤꯠ 19ꯅꯤ ꯅꯠꯇ꯭ꯔꯒꯅ 18 ꯁꯨꯔꯕ ꯃꯆꯥ ꯑꯣꯟꯒꯗꯕꯒꯤ ꯉꯥꯏꯔꯕ ꯃꯅꯨꯡꯗ ꯃꯆꯥ ꯌꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯌꯦꯔꯨꯝ ꯑꯃ ꯑꯩ ꯄꯥꯝꯃꯤ꯫ ꯑꯗꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ? ꯑꯣꯖꯥ, ꯑꯩ ꯉꯝꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯔꯒꯦ, ꯑꯩ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯖꯔꯨꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯃꯗꯣ ꯅꯨꯄꯥ ꯅꯈꯣꯏꯅ ꯊꯤꯕꯗ ꯈꯔ ꯐꯖꯕ ꯋꯥꯠꯂꯤ, ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯊꯤꯔꯨꯔꯒꯦ꯫ ꯑꯣꯖꯥ ꯑꯃꯥꯏꯕꯒ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯃꯗꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯇꯧꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅꯁꯨ ꯍꯣꯏ, ꯃꯗꯨꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯟꯗꯨ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10 ಖꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ, 11 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯈꯣꯏꯔꯝꯒꯗꯕ ꯂꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯃꯇꯝ ꯆꯞ ꯆꯥꯔꯦ, ꯅꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯌꯦꯔꯨꯝ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ, ꯀꯗꯥꯏꯗꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯔꯥꯅꯤꯗ ꯐꯣꯜ ꯇꯧꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯍꯥꯛꯄꯨ, ꯌꯦꯔꯨꯝꯗꯣ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯏꯄꯥꯝꯗ ꯌꯧꯔꯦ, ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ, ꯐꯪꯕꯕꯨꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯇꯧꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯟꯗꯨꯅ ꯅꯪꯗꯤ ꯏꯄꯥꯝꯂꯣꯝꯗ ꯍꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯝꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯁꯨꯔꯤ, ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯗꯤ ꯌꯦꯔꯨꯝ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯆꯪꯒꯅꯤ, ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯅꯕ ꯃꯔꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯊꯪ ꯇꯧꯕ ꯍꯧꯔꯛꯀꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯈꯣꯏ ꯅꯁꯥ ꯐꯥꯎꯕꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯕꯒꯨꯝꯅ ꯐꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯀꯤꯔꯕ ꯁꯛꯇꯝ ꯀꯌꯥ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯣ ꯅꯈꯣꯏꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯃꯗꯨꯕꯨ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯅ ꯉꯥꯛꯀꯗꯧꯔꯤꯕꯅꯤ, ꯑꯩꯅ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯅꯈꯣꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯅ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯤ kauthoktuna नखोइना सेरान तुरान चतखिबा थोकलबदि हाइबदि नखोइना हौगतुना चतखिबा चेनखिबा किबदगी लावबा खोंबा तौरबदि अवाफमदा तागदौरिबनि अदुना हौजिक नुंथिलगी लाई खुरुंबा दुदि हौगनबा तौरसि असुमना हाइनरदुना आमाइबा निंथेमदो हौजिकति चंदुगी लनिंथौ का अदुदा चंगसलकली लनिंथौ का अदुदा लाई खरा खुरुमलबा मतुंगदा मपालदा तपमा थोरकली नुमित चप जुंखलकपा अदुता मखोइगी तुलसीबोंग अदुता हाइरांग लाइरांग सिंग थेंदुना थमली अदुगा आमाइबा निंथेमना युम अदुदा तौरिबा फत्तबा खुदिमक अदु लाइताइननबगीदमक्ता होनरी अदुगा युम अदुगी मनुंगदा लैरिबा सना मही लनिंथौबदुना ngahalata थोकलिबदु थोक्तनबगीदमक्ता यामना कन्नसु लाइताइनरकली अदुमना आमाइबा निंथेमना लाइताइनरकपदा
ꯆꯟꯗꯨꯗꯣ ꯀꯔꯤꯅꯣꯃꯩ ꯇꯧꯏ ꯃꯁꯥ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯀ꯭ꯔꯛ ꯂꯥꯎꯅ ꯑꯁꯨꯝ ꯀꯣꯟꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯟꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯃꯁꯥꯗ ꯀꯣꯜꯂꯛꯇꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯥꯅꯤꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤꯕꯗꯨ ꯆꯟꯗꯨꯅ ꯎꯍꯧꯏ ꯃꯗꯨ ꯎꯔꯨꯕꯗ ꯆꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯅꯤ ꯃꯥꯅ ꯀꯩꯅꯣ ꯌꯦꯔꯨꯝ ꯂꯧꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯍꯜꯂꯛꯂꯤꯕꯁꯤꯅ ꯃꯅꯤꯡ ꯊꯣꯡ ꯐꯥꯎꯔꯒ ꯆꯪꯂꯛꯂꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯩ ꯆꯪꯉꯨ ꯂꯩꯔꯤꯕꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨꯗ ꯆꯪꯂꯨꯔꯕꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯁꯤꯕ ꯅꯥꯕ ꯅꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯑꯩ ꯇꯧꯔꯛꯀꯦꯀꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯟꯗꯨ ꯁꯤꯗ ꯐꯝꯃꯨ ꯍꯟꯇꯛꯃꯨꯛꯀ ꯅꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯈꯔ ꯄꯤꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯃꯗꯨ ꯍꯥꯏꯒꯗꯕꯅꯤꯀꯣ ꯄꯤꯔꯛꯄ ꯁꯥꯎꯍꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯣꯝꯗ ꯂꯥꯏ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯩ ꯍꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯑꯃꯨꯛ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯟꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯃꯅ ꯃꯁꯥꯗ ꯃꯔꯦꯡ ꯀꯥꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯆꯟꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯑꯣꯖꯥ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯔꯦꯡ ꯀꯥꯈꯠꯂꯛꯂꯤ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯑꯣ ꯐꯔꯦ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯤꯡꯊꯦꯝꯗ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯨ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯨꯈꯤꯒꯦ ꯑꯩꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯅꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯟꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕ ꯇꯥꯈ꯭ꯔꯤꯕ ꯊꯦꯡꯅꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯊꯤꯔꯛꯏ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯕꯁꯨ ꯂꯦꯞꯄ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯂꯩꯔꯤꯕ ꯑꯗꯣꯝꯒꯤ ꯐꯩꯔꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯍꯥꯏ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯊꯣꯛꯂꯛꯑꯣ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯌꯥꯝꯅ ꯐꯔꯣꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤ ꯇꯥꯟꯊꯣꯛꯂꯒ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯅ ꯅꯈꯣꯏ ꯆꯪꯕ ꯉꯝꯗꯅꯕ ꯆꯥꯏꯊꯣꯛꯂꯝꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯀꯥꯜꯂꯒ ꯆꯪꯉꯛꯀꯦ ꯅꯣꯏ ꯃꯉꯥꯏꯔꯦꯅ ꯍꯩꯔꯤꯕꯁꯦ ꯀꯨꯝꯊꯔꯛꯎꯅꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯗꯣ ꯃꯆꯤꯟꯗꯗꯤ ꯍꯥꯏꯖꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯣꯛ ꯆꯥꯏꯊꯣꯔꯛꯏ ꯑꯗꯨꯝꯅ ꯆꯥꯏꯊꯣꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯜꯗ ꯌꯥꯜꯂꯒ ꯐꯝꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯐꯩ ꯈꯪꯒꯅꯤ ꯅꯪꯕꯨ ꯑꯣꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤꯁꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯔꯥꯅꯤꯅ ꯈꯥꯎ ꯃꯌꯣꯞ ꯑꯃꯒ ꯂꯣꯏꯅꯅ ꯍꯜꯂꯛꯄꯗꯨꯗ ꯆꯟꯗꯨꯅ ꯍꯩ ꯂꯥꯎ ꯏꯃꯨꯡꯗꯒ ꯆꯪꯉꯨꯈꯤꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯆꯠꯈꯤꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕꯅꯤ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎꯏ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅꯁꯨ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯅꯪꯗꯤ ꯀꯝꯗꯧꯅ ꯈꯪꯉꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯅꯤꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯑꯩꯒꯤ ꯃꯥꯏ ꯃꯄꯥꯗ ꯐꯟꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯅꯍꯥꯛ ꯍꯧꯗꯣꯛꯂꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯅꯨꯄꯤ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯟꯗꯨꯗꯨ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯆꯪꯈ꯭ꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯇꯞꯅ ꯊꯣꯛꯂꯛꯂꯤ ꯃꯁꯥꯗꯣ ꯈꯔ ꯆꯣꯛꯊꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯕꯤꯔꯕꯒꯦ ꯌꯥꯝ ꯁꯣꯛꯂꯕ꯭ꯔꯣ ꯑꯣꯖꯥꯕꯣ ꯁꯣꯛꯇꯦ ꯃꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯐꯩ ꯊꯕꯛ ꯈꯔ ꯍꯧꯈ꯭ꯔꯕꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗꯒꯤꯗꯤ
ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯁꯤ ꯍꯧꯖꯤꯛꯀꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯌꯥꯝꯁꯤꯡ ꯑꯁꯤ ꯇꯥꯁꯟ ꯈꯣꯝꯖꯤꯜꯂꯤꯕꯅꯤ ꯅꯈꯣꯏꯒꯤꯁꯤꯗꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯝꯊꯛ ꯌꯨꯝꯈꯥ ꯀꯅꯥꯒꯤ ꯑꯋꯥꯡ ꯃꯈꯥ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏꯅꯃꯛ ꯇꯤꯃꯨ ꯂꯥꯏꯃꯨꯅ ꯁꯧ ꯁꯥꯗꯨꯅ ꯌꯣꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤꯅ ꯆꯍꯤ 10 ꯃꯃꯥꯡꯗ ꯊꯥꯖꯤꯜꯂꯛꯈꯤꯕ ꯂꯥꯏꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯊꯛꯇ ꯊꯥꯖꯤꯜꯂꯝꯕ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯂꯥꯏꯁꯤꯡ ꯄꯨꯝꯅꯃꯛ ꯈꯨꯟꯗꯤꯡꯅꯔꯒ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯣꯏꯅꯃꯛ ꯂꯩꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯁꯥꯟꯅꯔꯝꯕ ꯃꯥꯏꯕ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯊꯥꯖꯤꯜꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡꯒꯥꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯕꯨꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯅꯪꯂꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯄꯣꯊꯥꯔꯁꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯃꯨꯛ ꯈꯣꯏꯔꯝꯒꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯤ ꯌꯦꯔꯨꯝ ꯍꯥꯏꯕꯗꯨ ꯌꯥꯎꯔꯛꯂꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯔꯥꯅꯤꯅ ꯍꯣꯏ ꯌꯥꯎꯔꯛꯂꯦ ꯍꯥꯏꯗꯨꯅ ꯌꯦꯔꯨꯝ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯗ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯃꯨꯕ ꯐꯤ ꯑꯃ ꯆꯪꯒꯅꯤ ꯐꯤ ꯑꯗꯣ ꯅꯈꯣꯏꯅ ꯏꯅꯐꯤꯒ ꯍꯥꯏꯅꯕ ꯐꯤ ꯑꯗꯣ ꯑꯃꯨꯕ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯇꯧ ꯍꯥꯏꯕꯗꯨ ꯈꯪꯕ꯭ꯔꯥ ꯇꯧ ꯑꯗꯨ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯛ ꯆꯦꯠ ꯀꯧꯅꯥꯒꯤ ꯐꯛ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯔꯨꯑꯣꯏꯅ ꯅꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯧꯕ꯭ꯔꯥ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ ꯈꯔ ꯆꯪꯒꯅꯤꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯥꯡꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯍꯩꯕꯤꯒꯤ ꯇꯤꯡꯈꯪ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯧꯏ ꯑꯩ ꯍꯦꯛꯂꯨꯒꯦ ꯑꯗꯨꯒ ꯐꯤꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩꯔꯨꯅꯤ ꯍꯥꯏꯔꯛꯄꯗ ꯔꯥꯅꯤꯅ ꯃꯥꯒꯤ ꯑꯃ ꯂꯩ ꯍꯥꯏꯔꯛꯂꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯃꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯍꯦꯝꯕ ꯆꯟꯗꯨꯒꯤ ꯃꯌꯨꯝꯗ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯆꯟꯗꯨꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯂꯒꯗꯧꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯔꯝ ꯇꯧꯁꯤꯒꯦ ꯀꯔꯝꯕ ꯂꯥꯏꯕꯨ ꯊꯥꯖꯤꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯥꯏꯈꯠꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯂꯐꯨ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯐꯖꯅ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯟꯈꯠꯂꯛꯇ ꯉꯥꯏꯔꯤꯕ ꯂꯐꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯃꯨꯛ ꯋꯥꯡꯕ ꯑꯃ ꯌꯥꯟꯊꯠꯂꯤ ꯑꯗꯨꯒ ꯂꯐꯨ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯔꯛꯂꯒ ꯃꯇꯨꯞ 3 ꯊꯣꯛꯅ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯃꯇꯨꯞ 3 ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯀꯣꯏꯅ ꯃꯍꯥꯛꯅ ꯏꯠꯇꯨꯅ ꯊꯝꯂꯤꯕ ꯄꯖꯦꯡꯁꯤꯡ ꯑꯗꯣ ꯂꯐꯨ ꯃꯀꯛ ꯑꯃꯃꯝꯗ 9 ꯌꯨꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯊꯝꯂꯤ ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯁꯦꯠꯀꯗꯕ ꯏꯟꯒꯗꯕ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯤ ꯑꯁꯨꯝꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡꯗꯣ ꯊꯅꯝꯂꯤ ꯑꯁꯨꯝꯅ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯍꯦꯝꯕ ꯃꯥꯒꯤ ꯂꯥꯏꯁꯟꯅꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯈꯔ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯇꯝꯗꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯑꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯃꯐꯝꯁꯤꯡ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯦꯡꯊꯧꯅ ꯆꯨꯊꯦꯛ 4 ꯌꯨꯡꯂꯤ ꯑꯁꯨꯝꯅ ꯐꯨꯠ 10 ꯄꯥꯛꯊꯣꯛꯅ ꯐꯨꯠ 4 ꯁꯥꯡꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯃꯐꯝ ꯑꯃ ꯂꯦꯡꯊꯧꯅ ꯌꯨꯡꯗꯨꯅ ꯀꯥ ꯑꯃ ꯁꯦꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯨꯏꯅ ꯌꯦꯟꯅ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯆꯟꯗꯨ ꯑꯃꯗꯤ ꯔꯥꯅꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯍꯧꯔꯛꯄꯗ ꯑꯁꯣꯝꯗꯁꯨ ꯍꯦꯝꯕꯅ ꯀꯝꯗꯧꯔꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯖꯕ ꯌꯦꯟꯕꯤ ꯑꯃꯕꯨ ꯇꯞꯅ ꯐꯥꯔꯤ ꯑꯗꯨꯗꯨꯒ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯕ ꯂꯪꯁꯤꯡ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯗꯁꯨ ꯑꯃꯨꯕ ꯂꯪꯁꯤꯡ ꯀꯤꯁꯜꯂꯤꯕꯅꯤ ꯑꯗꯨꯒ ꯌꯦꯟꯕꯤ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯌꯦꯟꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡ ꯃꯅꯥꯛꯇ ꯆꯩ ꯑꯃ ꯌꯨꯡꯉꯤ ꯍꯥꯏꯔꯤꯕ ꯆꯩ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯒ ꯄꯥꯅꯅ ꯂꯪ ꯑꯃꯅ ꯑꯃꯨꯛ ꯀꯤꯁꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯍꯦꯝꯕ ꯄꯔꯞ ꯑꯃꯨꯛ ꯆꯠꯈꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯠꯂꯛꯇꯨꯅ
lewa khare sholaga ising aduna lafu adugi haibadi mahanga laisanagadoriba lafu makhong adugi akoibodo ising khitokli asomna thorang punamak tawduna amagisu ahingi matam oirakpa ngaiduna leikhi marak asida Joy Chansu horen ahing karibu tholagaba haiduna khangbana langtaknaduna leiri wari asigi mapal suba tangkak matangasda loisinjari mathangi tangkakta kari kamdorokpagi haibadu mayam punna ngaiminarasi mayambu aroibada mukka hanna khurumjari